अहानबदा मरोइबा पाव मणिपुर पॉपुलेशन कमीशन सेम्बा अमदी NRC चना हनबा असेंबली ना अयत पलैतना यानख्रे इसिंग दा कोइलास थागनी हाइना सेन लौथोक्लंबगी मतंग दा हाउस दा ओपोजिशन MLA मेघाचंद्रना तखतख्रे अचसुमना चिंगी डिस्ट्रिक्ट सिंह दा कौखिबा मतम कक्तबा इकोनॉमिक ब्लॉक के चथरी लेंगाक की लोइशंग सिंह सो लोंसनख्रे पोक्सबी मसागी काय खुमनबा मंगलुबा मपा पुलिस ता फारे मचा हु थकलुबदगी अरुबा फिबम द लैरी अमदी हौकिबा पुंग कुनमरीदा मणिपुर की ओइना कोविड-19 अनौबा केस 93 थेंगनख्रे असिबा मत यावखिद्रे खुरमजरी दीपा SHAMURAILATPAM पोनी प्रांचा न्यूज पिजरी हौजिक पाउ संदोंग पिजरी ngasi taranithoi suba Manipur State Legislative Assembly gi ani shuba mifam gi aroiba numita Manipur da Population Commission semba amadi NRC chana hanba haina ayetpa leitana yanakhre MLA case joykishan a private member resolution amadi pukhalaktuna lamdam masida missing gi achauba chayet naba ama leiriba maduna maram miyamda mipaiba pukhaliba asi कोखन गे हारबदी मणिपुर दा पॉपुलेशन कमीशन लिंखतपा अमदी नेशनल रजिस्टर्ड ऑफ सिटीजन्स चना हनबना मथौ ताबा अदु हाउस ता थमखी हाउस लुचिंगबा चीफ मिनिस्टर एन बिरेना मदुबु सौगतखिबगा लोइनना हाउस ता एडॉप्ट तौकिबनी अखोगी लेलिबा इंडिया दा लेलिबा सिटीजन सिंसे कना कना नो खंगनबा NRC ननबा याम कन्ना होगलिसा असम सुमसिगी अकनबा थबक जंगजलि तनबा होनबा मखोगिसु फॉरेनर इश्यूसी ओम ओरतना थंगनबा बांग्लादेश तगी याम असौबन रतलागी रबाई सिंगबदगी NRC चनन जेसी खुदिमक लेपनगलनिसा अदुना मणिपुर दा सा अखोगी फुर मसा मसा सिंग अखोई लेंगौदगी लेजरबा सिंसे मसी कन्नबा अमतंग नायरबा Manipur, Population Commission, Honorable Member, Sri Joy Kishan Magi, Private Member Resolution, say, State House the Labor Man Punamaki, Apambuini. Honorable Chief Minister and Esteemed MP Karvanina, resolution is adopted of the House of Yavirabra. House of Yavirabra, the resolution, therefore the House has resolved to establish the Population Commission of the state and also to introduce and enforce NRC, National Register of Citizens, as adopted. MLA Khongban Dabam Ibom Chana Pukalakhiba private member resolution amada mikok Thibada Sanamahi Liningi Maming Hapnaba Amadi Masigi Tonganba Religion Court Ama Semnaba Wafambu House Namatok Taba Tabak Paikatnaba Amada Oinigana Cray. Kadi Sanamahi as you quote our Pinaba Nakalambrondana Taruk Lady Taresu, the Queen Court and Pew. Heavily and heavy. Lugumba Ama Baras Hakada Highway to me, Hiding a Mosan House that Hamzavani is Ibomsa. Singhana Puturibsi is a very neat of the hour. Maramaduna, I fully support of Zeri. Sigi, Lady Sanamahi is a quay. Even I couldn't make Loina and Baka Lady by my taste in the Loina Yum the Low in the Sanamahila to the younger man. And the Hari Masi, I remember the Pukulasi, the Resolution Silorga, Center, the Hara Taknava, and Sumena is with minor logics. Thank you. Nina, resolution is adopted of the House Nayabirabra. House Nayabirabra, the resolution, this House unanimously resolved to reaffirm the resolution number 86 passed by the House on the 1st August 2003 urging the government of India to record Sanamai religion in the census report and also allot separate code number of the religion in the census operation as adopted. Chief
Chief Minister N. Birena English Singh ani kunma thoida mikok thigadaba adu COVID laichat na maram oiduna hauzik fauba yaithokuna lakli loinana mikok thibagi akaknaba tangle palaitri haina fongdokre ngasi taranithoi suba Manipur Legislative Assembly mifamgi aroiba numita MLA K Ranjit ki wahangi pakum piraduna Chief Minister na Union Home Minister da lamdam masigi mikok thibagi thawong sing adugi matangda ayiba DO ama pisinkhre loinana biometric data gi matung ina center na sumikok thiba asi pangthok pinabasu haiki amasung Aadhaar card ka link tongnabagi warep su laure haina fongdoki haujikti online amasung offline animakta mikok thiba yaragani haiki ngasi chathakiba mifamaduda 0 hour gi matamda MLA K Megasandrana Loktak Patta leiba Champu Khangpokta PMAGY gi makhada ithat adu yawba lambi semgani haina lana sen lauthokre haiba pau ama phongna khibagi matangda takhatki Pudalai meeting you Kangdana don't pass a lot of figure them. Already, even Tabako talk the Kole Harasu, I was some Pokta meeting to be happy to pay. See, government ski mislead Hariba agency authorities, district officers. See, Sipata, I went to Singanga letter. So, government is Kramina, Salai. Lokta Pata Koila, Tani, I was said, Pashayam, the big question to not there. Makoi morality, Lokta Pata Koila have a street M. I was said, Masi Ahan with the projects have the Madu concept tawriba adugi madu acceptance fee officer sinse masida akoi kai tawdage sini the lai the integrity adagi makoi na tawriba thawong mayam sinse masi kramaina chau scheme mayam pradhan mantri gi aki flagship program mayam ji kramaina khoi gi village is kramaina tare jawre DC the chairman work ne da madu da sariba DPR bak DC aduna yengba hitraba DC aduna DPR bak survey tawraga inspection tawraga na chat ngam draga di akoi officer sinsina kari no tawraga dawji hai bise samasi action lopiyo sa aduna akoi masi phani khali sa masi akoi gi parama khaidi tamhanjani sa masi aidi action lopi bagi lakoppi buna hena masi yam phani hai nai khanjai sar gi the true spirit of anti corruption cell madu realize tawam hai tai sa thank you sir honorable su kisai yang chen jage jiki punishment piba ise All Tribal Students Union Manipur at sumna chingi mafam khudimakta ngasi ayupung taruk tagi economic blockade chathaba haukre Hill Areas Committee na recommend tawkiba the Manipur Hill Areas ADC Bill lisingani kunmathoi hauzik chathariba Manipur Legislative Assembly gi nongjum mifam da puthoktuna khanadaba amadi asumgi luchingba sing Fazan Kibagi Mayokda Atsumna August Ahungi Numidang Wairam Pung Taruk Tagi Chathar Kiba Pung Kunmariki total shutdown ngasi Ayu Pung Taruk Fauba Pung Taranithoi Amaga Sangdoktuna Lotion Ki Makha Taba Khongjang Oina Economic Blockade Chathanaba Warep Lokibani Economic Blockade Slogatpa Singna Lambida Thoglaktuna Achat Awok Sing Thinki Mafam Khara da Police ka Khongjang Changsiliba Singa Mukna Bathoki Economic Blockade asi Fajin Kiba Atsum Gi Luchingba Sing condition amata yaudana Thadorok Triba Fauba Yauna Atsumna Taliba demand Sing Fangdri Fauba Chathan Gani Amadi Masida Thoglapa Afafata Punamak Manipur Lengakna Pugadabani Hari All Tribal Students Union Manipur Asum Adim Jati Complex Chingmairong Imphal da Leiba Office adu ngasi Meitei Lipunna Solon Sinkre Meitei Lipunna Fongdorakpagi matung ina makoi atsumgi mayokta leiba nate makoi gi yeknaba nate adubu makoi na lengakta demand tongduna Chingi district khudimakta numit nini shutdown chathakre madugi matung tarapo oina amuk indefinite economic blockade chatharakpa asi yaningde loinana hauzik thokliba issue asi lotion rifauba asumgi office matam kaktana thingzingani hairi Manipur is like the Achamna Narang, the Handaki, Quaki highways like the Bantorivasi, Aquay Muina Taliba Dimansi, Sarkar, Gamen, the Muina Tanba, Kashukaide, Adubu Muina Tanima Dimanama Tanle, Hadana, Ban Blockade, National Highway, the Toropase, Aquay Yade, Masi, Aquay Manipur, the Ladyba, Aquay Maitei Singda, Mokuina Matam, couldn't the target Topase, Aquay Ban Blockade Toropasi, Maitei the target Topanen, Aquina Lawi, Aduna Aquina, Mapam Sekida, Aquina, Ban Blockade Yade Habase, Assembly Officer Laga, Aquina Solon Jaraga, Nasi Luxury Base, Mapam Sekida, Makoi, the Aquina warning Toxerini.
Masana pokchaba machanupibu nupi oibigi ikai kumnaba manghalamba nupa ama Thobal Women Police na fare machanupi aduna haukiba July 13 gi numidangda hu thaklubadagi hauzik Imphal da leiba hospital amada kidney animak fail oibadagi aruba fivam da laikanari hairi khoisaung naraba Thobal wangmataba mayai lekai gi maira paibi ima ibel singna ngasi nungthil maral leiraba myoi adugi mayum thugai kre Women Police Station Thobal na Pokso ek lisingani tara nithogi makada case ama lokhatuna investigation tawba haukre Thobal Women Police na farba Manipur Police Department ta driver oina thabak tawriba Thobal wangmataba mayai lekai dagi akoijam ibungo chahi 13 apokpa laikhidraba akoijam nilamani ngasi Thobal gi JMIC court ta puthoklaba matungda numit 10 gi police custody remand pikre Chairak sida JMIC Thobal na Childline Thobal District Childline Protection Unit amasung Women Police Thobal gi team singna loina na hospital da laikan nariba nupi macha adugi statement lokre Police tagi fangba pau gi matung inna akoizam ibungo na macha nupi bu thengkhang kyarakta ki handuna amadi namfuda fattaba thabak adu chathare haina Childline Thobal gi maikaidagi complaint ama torpadagi Police Station asida Pokso ek makada case ama lokhatlaba matungda maral leire hairiba myoi asi ngarang fabani hari Handa kasi dupi masasina class 10 karakpagi mamanaba sing school gi boarding changnaba aduda mahaksu changge haibadagi mapana yaraktaba aduda boarding leiraga kaidauge haibano kaina ngapigani boarding leiraga kaidauge haibano haina thina ngangbadagi Matwai nuaitabadagi haukiba July 13 gi numidang wairam pung 5:13 rom tabada napi hidak thakpani Manipur Pradesh Congress Committee na ngasi potchai gi mamal wangkhalakpa thabak fangdabagi chang wangkhalakpa amadi leibak asigi tongan ba agency singbu BJP lengangna khutlai oina sijanaduna opposition gi miyoi singbu ot naibagi thabak chatharakpagi mayokta wakhat khongjang changsankhre khongjang adu BT road ta leiba Congress Bhavan dagi tholaktuna nichai pa chuthek ta leiba Ras Bhavan tamna chatnaba honarakpada yamlaba police ki kambuna thattuna thamki Congress ki Thomi Singh na BJP lenga ki mayokta kholau kya lauki Paumi Singh da wangang bada MPCC ki President ke Meghachandra na lairiba BJP ki lengak asigi makada pochai gi mamal atyapak na wangkhalakpa thabak fangdaba nahasing gi masing hengalakpa sina leibak miyam khamtheng na wanare hiram asigi matangda democratic koiba wakat khongjang changsinnaba hotnabada police na athingba thamba chumde haiki Nahasingi takat bakanano BJP lain bagi punsi mangan bakanano BJP micam prajada silang asidi aikoi praja singi awaba khamtheng na yaure pochai gi maman hengale inflation akoi thoktana adagi mipung khurimak farmer singda awaba pire adagi tongan ba fisabi singda awaba pire Misam praja mayam singda awaba pirakpase leptana awaba pirakpase khangba ngamdadana ngasi Manipur gi akhoi gi leiriba Manipur Pradesh Congress Committee amasung Bharat ki tongan state singda All India Congress Party na masi aikoi sarkar gi mayokta process tawsida ngasi aikoi maruina police force mayam singsina nampuda aikoi gi democratic oiba demand se namdana bo honaba se aikoi pende aikoi condemn tawi loina aikoi matam punamakta achumbagi damak aikoi praja gi damak lawi sing gi damak aikoi sarkar sigi mayokta kholau launi haibase aikoi lepalaitana jangjan kani leibak sida sumba tawiyo leibak sida nampu hapu gi bulldoze gi politics tawigano opposition da leiba leader mayam singse masida attack tawigano democratic koiba ai tongan ba department mayam sing institution leiba mayam singse democratic function mayam tahon biyo Manipur da COVID laichut ki fivam hengalakpadagi class 7 faubagi mairoi sing tha sigi tang taret fauba school ka handana thamlamba adu Manipur lengang na state health department ka tanabaga loinana lamdam asigi COVID laichut ki fivam su kup na yengslaba matung tha asigi tang nipandagi school hangnaba Manipur lenga ki education S ki commissioner H Gyan Prakash na ngasi order ama thokre Order aduda tungda haurakliba mahiroi sing asigi yengduna amadi makoigi punsida normalcy puraknaba lamdam asida leiriba government aided private amadi CBSE da affiliate toriba school sing yauna hangnaba warep asi laurakpani hari
अदुबा महरोय अमदी ओजा सिंगना फेस मास्क उपा कोविड-19 गे लायोंग उत्पा अंगांग सिंगबु ममा मपा ओइबा सिंगना स्कूल दा थारक तनबा स्कूल की ऑथोरिटी ना हाइबा अमदी स्कूल सिंगी मकोक सिंगना ओजा सिंगबु प्रिकॉशन डोज यावना कोविड की हिदाक काथोक नबा थबक पाइखत कदबनी हारी इम्फाल वेस्ट की मफम पुमनमक्ता ngarang numidang wairam pung 3:30 dagi hauraga tha ani CRPC की सेक्शन 144 सबसेक्शन 2 की मखादा मियोय मंगा दगी हेना पुनबा अमदी मी सोपा याबा खुसुखुलाई पाइबा अथिंगबा थमजिनख्रे डिस्ट्रिक्ट मैजिस्ट्रेट इम्फाल वेस्ट TS किरण कुमार न थोप ऑर्डर अमना हाई इम्फाल वेस्ट की मफम सिंगदा लॉ एंड ऑर्डर दा अकाइबा पिरकपा याबा पांदमदा थौदोक ngakpigani pirakpa yaba pamdaba thogdok sing thoglakpa yabagi fibam leibadagi athingba asi thamkhibani hari hiram ama hekta da mari lainana kanagumbana wakat mifam natraga wakat khongjam pangthok ningba leiragasu mangjong nana district magistrate tagi ayaba logodabani hain Imphal West ki district magistrate na thadrokpa cherol amana khangalakli Sakhang dabas sing na ngarang numidang pung nipan rom tarapada bom ama Imphal East District ki Sawombung subdivision gi manung channa leiba harau rau tangkham gram panchayat ke pradhan Laisang Them Kulachandra gi yum gi thongan da thamlam le hari Laisang Them Kulachandra na phongdorakpa gi matung inna bom asi mahakna thabak halakpada gate maya da leiramba thengnarakpani hari mahangna haibada mangonda karigumba makhal amatagi demand torpa laite amadi bom asi kanana karigi damakta thamlam libanu haibasi chayol amagi manungda sengdok pira u haina appeal torappaga loinana mi tinba mafamda asumna bom thamjilamba asi matungda tawbiganu haike kari nuai tabadagi taurino aingonda adugi problems laite kanana mari lenam kanana hatta sing manung ideida sengdok pira u aduga apupa warondu khangnana ngi damakta aduna masi bom thamdana imai ben sing wahanba adagi angang sing wahanba aina pamde miyam gi thabak ihut ama oibagi matungna aduna loinana athubo tamda yam tuna hata sigi manungda singdokpirau matang asta break amatang lawminasi PONYTV na makhal mathel gi thoram sing sanduktuna miyam gi seba tawjari masida hena mai pak na bagi damak PONYTV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiu hena mai pak channel ama oina bagi damak PONYTV ki contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibiraknaba hajari miyam gi suggestion bu khawramna ngaijari break ki matung da taramna okchari makhataba pau amu pizari Chief Minister N Birena Jenims ta kidney transplant mai pakna tokiba Jawaharlal Nehru Institute of Medical Sciences ki renal transplant team bu ngasi Chief Minister Secretariat na kauduna lupa lakh manga gi check mana pikre Chief Minister na mana asi kidney transplant hek mai pakna tokiba ga iroina na lauthokibani Hauzik faubada Jenims ta kidney transplant taruk mai pakna tokre Chief Minister na kidney transplant tobada saruk yakiba doctor nurses technical amadi support toba staff singda thagatpa phongdopaga loinana makoi gi khotnabana maram oiraga Jenims ta medical seat yankai hengatpa ngambani loinana Churachandpur da medical college hangnaba ayaba pirakibani MBBS seat asi hauzik rims yaudabita punna chani yankai sure haiki additional CSV vumlumang na haikibada haujik patient taruk Chief Minister gi Haksel gi Tengbang CMHT amadi Ayushman Bharat PMJAY gi makada khudong chaba kaya piri haina sufungdoki Mama oibi singi khomlang pithakpa angang na diarrhea tobagi chang chada taramari hanthai atai laina dagi sungak thopangami angang unabagi ahanba tha taruk faubadi mama gi khomlang tamak pithakadabani atai supplement pizza pithakpa toroidabani haina State Mission Director Dr. Somorjit Ningombam na phongdorakli
ngasi state ki thakta chayol ama chufna chathagadaba World Breastfeeding Week Directorate of Health Services and Family Welfare Department ki Child Health State Health Society na sinduna step up for breastfeeding educate and support haiba hiramda lamphel pata leiba Directorate of Health Services haudopagi thoramda Dr. Somorjit Ningombam na phongdokhibane Somorjit na haikibada Englishing ambaga chamapan marifutara nithoi dagi hauduna miyamda breastfeeding gi kanaba khanganabagi pandamda chahi khudingi pangthoktuna lakpa World Breastfeeding Week chahi asigi oina Manipur gi su tha asigi amadagi taret fawba pangthokani Assembly session leibana state ki thakta ngasi launch tawrubasu district level field dadi activities kya tawduna tarik amadagi thabak haukhre colostrum asi angang da suksoi soidana pithakadabani maramdi masida hormone kaya ama yauri immunity ga mari lainaba kanaba kaya yauriba colostrum asi angang singda pithakpiu haina Dr. Somorjit na appeal tawrakhe thormadu district level amadi state level gi official kaya online gi khuthangda saruk yakhe Explosive breastfeeding already for 6 months. Diarrhea tangugi chance 14 times handayeva. Other C diarrhea dagi C badagi. Other respiratory disease 4 times. And the other infections 3 times. And yam kanaba kanoni breastfeeding gi kano se. Mama tu yam kanai. Mama adana ke dogi have kanda. Akogi agang pokra kanda postpartum bleeding and akogi matanda e hadavse. Masiji handai adana it promotes early uterine involution idea akogi angang leramagi angang kauji chawng leramadu pixel latoni mathanda adana masagi breastfeeding tawbasida hormone kayamna release tawraga masiji pixel thujalli NFSA amadi PMGKY gi manung channa yeliba cheng asi Uripo Kendra gi oina mi amana cheng kg tara fangfam thokpani adubu mioi amana kg ahung khagtadagi hena fangdriba asi lemhoriba cheng kg lakh ama lising marifutara ga chamaga marifutara nithoi asi kadaida chatkhage haina nunglepam mahanandana hanglakli wafam asi mahang ngasi Uripo Basaspati laikai da leiba masagi mayumda kaukiba press conference amada fangdokibani mahang na makha tarduna Uripokta leiriba mioi asi punna lising kuntra mari chahumni masigi manungda priority household PHH amadi AAY gi beneficiary asina lising kunithoi chani ga yankhai tarukni cheng yeliba amadi cheng chingliba as masing khetnariba asi karikino lemhoriba cheng truck mapan lomsi kadai da chat khrabage haina hangki masida sunatana kerosene liter ama piramba adu haujikti masak fawba ukidre adubu kerosene chingbadi leptari masina kadai da mangkhrage haina su hangki mahakna haibada RTI report amagi matung ina chatliba chahi asida March thagi oina hanagi MLA oiramba Y Joy Kumar gi nominee oiramba Naurem Thom Takhelambam Laikai dagi khunrakpam dinamani kauba amana Sangai Pro FCI godown dagi chingthorakpa miyamda Yauhalamdabani haiba khangbangam loinana mikhal matungda kendra asigi nauna karakpa MLA KH Ragumani gi matam asidasu NFSA gi cheng asi April thadagi haujik fawbuda miyamda yenthoktriba karigino amati cheng asi kadai da chatkrabage haibadu report ki miyam mangda mayek sengna khangalu haiki thingdamata da pasha mayam ama sangkhre haidana koi praja singsida koi gi cheng sina mot silaga kaibra haibagi question ju arise to the natte aduna ni koi naha koi na thulaga election ama thingdama tamda praja singsigi dabakta thamoi sengna lebaki praja singsigi thamoi sengna na sengna thabak tawjage haidana koi na election ama thingdama matamda pasha cheng dana thabak tawsi lebaki seba tawsi haidana koi na naha koi na tawjage State Institute of Journalism SIJ na Directorate of Information and Public Relations DIPR Manipur ki makhada tha taruki oiba Integrated Media Studies ama nityapa chuthekta leiba DIPR headquarter dangasi hodokre course asi lakliba August ki tang 9 dagi haugadabani thormadu da IPR gi Director Haisnam Balkrishna IPR gi Additional Director Waikhom Fazatombi Deputy Director Tongpram Romesh Press amasung publication amadi DIPR su sarukyakhi SIJ asi Englishing amaga chamapan marfutara nithoi dagi hauduna short term training course seminars amadi workshop na chingba piduna lakli amadi SIJ asi Government of Manipur gi makada media education ga mari lenana training program kaya ama piduna lakli
Mahiroi Sem Liba Oza Singi Thodang Asina Malemda Khwaidegi Achoiba Khudolni Haina Manipur University of Culture gi Vice President Hakpigani Vice Chancellor Paunam Gunindro na Fongdokre Wafam Ngasi UNESCO Staff Association Khongman Yusak Amadi UNESCO School Khongman Anina Kusamnaduna Khongman da Leiba UNESCO School gi Multi-Purpose Hall da Pangthokkiba the 13th Annual Meritorious Award Lisingani Kunithoi gi Thoramda Haikibani Thoramadu da Khongman area da Leiba CBSE Kosem Bosem na Loba exam da cha da Marifu gi Mathakta Fangduna pass Tawarkraba Lisingani Kunmathoi Amadi Kunithoi gi Mahairoi Singda Citation Memento Amadi Sen gi Manapi Dunai Kai Kumnabo Utki Youth Affairs and Sports Government of Manipur na Sinduna Pangthokiba JN Hockey Tournament under 17 boys the winner Orakraba UNESCO School gi hockey team amadi runner up Tarakraba under 15 boys amadi under 17 girls team busu ikai kumnabo utki Thormadu da Paunam Gunindro na makha taraduna hai Manipur na art amadi sport ta piriba khudol asi aduki matik singthaningai ni pikraba ngapigani pikraba lamda masigi yam Khidraba Mia Masina India da Tongan ba Lamda Malemda Pukhalaki Bengal dagi Horapa Sankritan ni Adubu Manipur da Sanaba Sankritan Oina UNESCO na masak khangbani haina fongdoki Thoramadu ka mari lenana UNESCO gi chairman and Irabantana hai Lairik Khagnatana UNESCO School gi Mahairoi Singh Sport su aduki matik mai pakna changsalakli Hockey Masanada School asigi Mahairoi Singh na saruk yaduna handak manakya laurakre School asida nauna higher secondary half krabamatung mathang chahida UNESCO School da college half lagani haina thazaba pikhi Manipur ki chakhotnaba amadi lekai ji chakhotnaba UNESCO na anadagi ju daita mayam lo lai an makha tan su lo gini adu mathang ni sahi dagi khoi adak sahi ge na khoi class 11 amadi 12 awang pata khoi secondary section ji hakdokre do angang 600 ki me ada tamdana khoi phadana session jathakre mathang ni sahi da mafam sida makta graduate college hangdoknaba onari soidna ke khoi madu ngamuni khali adu lonun masigumba program asi organize to mathang jai du hena phadana tauna taunaba staff association locality ki community staff singam di locality puna mana tawjo pina biu support to biu adu mathang da ju hena mai pakna hajo program taunaba अदुवाई याम नुंगाई जबदी अखोई सही लास्ट 3 4 5 इयर्स दा अखोई लमदमसी कोंगमनसिदगी मैट्रिक परीक्षा दा सेकेंड तावा फर्स्ट तावा याम यावरे अदुलोनु ना अखोई लेंबि देबा छात्र सिंह अखोई इचा सिंह अखोई देसी हिदंग मयु अंदक चही दजु मणिपुर गे ना अखोई क्लास 12 ता ओवरऑल अखोई साइंस स्ट्रीम दा टॉप तारकतने अवार्ड के फंगमजे मसे याम चौंथुक तनिंगाय अखोई Lambi thong chokhat pa khaktana Manipur kan ba ngamloi Manipur kan ge harabadi haurakliba naha sing sengat pa mathong tai haina Laishram Nabakumar na fongdokre ngasi Imphal West ki Lukar Maning Laikai da pangthokpa anirak suba Laishram Yai Masing Memorial Trust Meritorious Award lisingani kunithoi gi tharamamada Social Scientist Dr. Dhanabir Laishram DM College of Teachers Education ki Associate Professor Dr. Konika Khuraizam Manipur University ki Assistant Professor Dr. Nepram Sanatomba Student Activist Manjit Sarangthem amadi Trust asigi founder Laishram Nabakumar na mayai tangbal lauduna saruk yaki Thoramaduga mari lainana Mahiroi Singda Naurem Sanatomba na hai ngasi piriba mana asidagi henba mana kya lauba ngamnaba honarakho ngasi mana asi hek pibaga nakhoi gi kokthakta thodang ama thangalabani Madudi laibak ki thodang khunai asigi thodang ni Mai paktuna mana piduna ikai khumnaba utkiba aduga matik chaba oikhraga horofam oiriba khungangduda khongul fauba taradaba adugumba matik chaba misak amadi oige khanganu lukarasigi arangba thawan michak amamam oirakpasu oira u haina fongdokhi Thoramaduda Trust asigi founder Laishram Nabakumar na fongdokhibada ngasi mana yenthokiba si akoibada leiba khungang tara humdoi mukki class 10 amadi tara nithoi ngapigani 12 की एग्जाम दा पास तौरक्लबा Mahiroi Singh da pukning thogatpane masi khagnata da class 10 amadi 12 की free coaching class tongnabagi damak mahaki mayum adugi hek mathak thangba saruk adu kathoktuna thamle award piba asi mamangi chahidagi mahaki apokpa yaimagi mingda first division da yaurpa Mahiroi Singh da manapi bani ngasi Mahiroi chamaga kunmathoi da award pikhe Asi sotarama ikoi chhatra singsi ikoi lakshi dharma shukuni walada bhavalambien da corona ba lehen bathaka hona jabani sida latna ikoi coaching class tawna 10 12 ki
होनजरी ममांगी सहीदगी अहा बाबागी ममिंग कथोचबनी अमसु ममांगी सहीदगी कन होनजबनी सिगुम ट्यूशन सेंटर सबना करी गदा ngasi मियाम लीडर ने थोनिंग इबो मियामसिना अखोई मणिपुर कनबा मणिपुर चावनबा मणिपुर सिंग लोइनमक नुंगा हेलनी हाय अदु नाते अखोई पामने लंबी थो नुंगाइबा अमदि चावखटपा ओइरकांदा अखोई मणिपुर सि कनबना मणिपुर कन गयादी तुमी अंगांग सिंचे कना सेमम मम मथौ ताइ आइना मियाम द मेसेज ओना हान ओना थबकसे हाना पानथोइबी की मंगाल VLF फुंदोंगबम मुल्लरोइदबा पुंसीगी लंबी VLF सेक्टा पुंसी सिंता VLF हुइड्रोम अमदी खुसमनना चटमिनसी VLF लौसान खोंगना सिंदुना ngasi फुंदोंगबम अवांग कम्युनिटी हॉलदा VPRP अचीवमेंट मेला अमा पांगथोक्रे थौरमदुदा अथोइबा मिचुंगलेन ओइकिबा सवोंबुंगी जिला परिषद रविचंद्रन हाई विलेज पॉवर्टी रिडक्शन प्लान VPRP की थौरमसी पांगथोकपगी मरमदी खुल असिदा लेरिबा मियोइसिंगना लेंगाकना मियामदा पिरिबा कानाबसिंग अदु फंगहन्नबा अमदी चौखटपा खुल अमा ओइनबा पांगथोकपनी मसिदा सेल्फ हेल्प ग्रुप सिंगना पुथोकचबा तोंगान तोंगान पोटलम सिंग अदुसु मेला असिदा मियामदा खंगहौनबा तंजा पिरी लेंगा की डिपार्टमेंट क्या ना पाइखतलिबा स्कीम क्या खंगदना लेरंबा अदु ngasidi खुंगंग असिदा लेरिबा मियामना खंगनबगा लोइनना कानाबा क्या फंगबा ngamle मियाम स्कीम सिंगी कानाबा लौबा हैतबना मियाम असि वाबनी मखाताना अवेयरनेस प्रोग्राम क्या सुसिंदुना खंगनबा होनमिनसी हाइकी मेला अदुदा वैक्सीनेशन फ्री मेडिकल कैंप CMHT कार्ड फंगहनबा अमदी डिपार्टमेंट क्या ना पिरिबा खुदोंग चाबसिंग मियामदा यौहनबगी थबक पांगथोखी भारत सरकार की स्कीम से अदुगी यामले अदु मसी सिंह को साथ होय फंगदी एज इंडियन सिटीजन अबो के सुबरने लेके अबो जिंदगी हमारी नहीं है अदु स्कीम से जुना अबो पाकिट में तंजारी योगबा का पाकिट का नो नहीं तो न मर होएगा अबो ले पर प्रयास वामनी अंगथा ग्राम पंचायत हुइकप वुमेन डेवलपमेंट BLF लमजिंग मेरा VLF हुइकप अंगथा अपुनबा VLF अमसुंग बारकाट VLF ngaria मणिपुर लेंगा की RD अमसुंग PR लोशन की मणिपुर स्टेट रूरल लाइवलीहुड मिशन MSRLM का पुन्ना खुसमनना सिंधुना नोमगी ओइबा VPRP अचीवमेंट मेला अमंगसी इम्फाल इसकी अंड्रो AC की मनुंग चना लेबा हुइकप मयाई लेकाई कम्युनिटी हॉल दा पांगथोक्रे लेंगाकना VLF अमदी सेल्फ हेल्प ग्रुप सिंग दा पिरिबा तोंगान तोंगान बा स्कीम सिंगबु खंगहनबा अमदी कानाबा क्या पिखि लेंगा की लोशन क्या सरुक यादुना लेंगाकना पिरिबा स्कीम सिंग सोशल वेलफेयर SDC लेबर कार्ड ओल्ड एज पेंशन वेवर कार्ड यर्न कार्ड नौना आधार कार्ड सेम्बा अरानबा चुमथोकपा हेल्थ कार्ड सेम्बा बर्थ सर्टिफिकेट न सिंगबा सेम साबगी अमदी सेल्फ हेल्प ग्रुप सिंगी स्टॉल क्यासु हांखी COVID-19 वैक्सीनेशन याउना लेमना अना लायिंगबगी कैंप अमसु पांगथोक्तुना मियामदा खुदोंग चाबा क्या फंगनखी थौरंग मरी लेना अंगथा GP की प्रधान थियाम मनिहल हाई VLF सेल्फ हेल्प ग्रुप सिंग अमदी माइकई असोंगी मियामना असिगुंबा मेला असिदा सरुक यादुना तोंगान तोंगान बा लेंगाकना पिरिबा स्कीम क्यागी अमदी अना लायेंगी कानाबा खुदोंग चाबा सिंग फंगहनबा असिना लेकाई असोंगी मियामदा चौखटपा अहोंगबा लेकाई लमदम अमा पुरकपा ngamlagani अंगथा GP की मनुंगदा थादरक्लिबा चौखट थौरांगी थबक सिंग अखोई पुन्ना ग्राम सभा अमदी वार्ड सभा फंबा मतमदा मियामसु पुन्ना सरुक याबिदुना करी करंबा थबक हाना तौसिगे करंबा इमुंग सिंगना हेना सोथरिबगे हाइबदु खंगदोकनबा ताथोक तासिन तौमिनसी मणिपुरी की अनीसुबा अचौबा पाट ओइरिबा कक्सिंग डिस्ट्रिक्ट की मनुंगदा लेरिबा पुमलेम पाट असि चादा मरिफु यौना माइकई पुमनमक्तगी सोकचिलक्ले हाइना पुमलेन लेक डेवलपमेंट ऑर्गेनाइजेशन PLDO की प्रेसिडेंट ओइनाम विक्रमना फोंदोरक्ली PLDO की थौमी सिंगा पाउमी कांगबु अमगा लोइनना पुमलेन पाट की अकोइबदा कोइना चटमिनरबा तुंगदा पाउमी सिंगदा ओइनाम विक्रमना मखाताना फोंदोरकपदा पुमलेम पाट की इसिंग उबा मफम असि सुपनतगी चादा तरा तमक ngaire लेंगांग अथुबदा मिटिंग चंगबिदना पाट असि कननबा थबक थौरम सिंग पाइखत हौद्रबदी पाट असि ममिंग तंगा हौरगनी पाट असि मांगसिलकपगी मरु एबा मरम असि लम खोपचिनबा खकननी हाइबा असि अरानबो ओइगनी पाट असि की माइकई क्यादगी नापी फुमदी तौ कंगना चिंगबसिंग चाही खुदिंगी असुम कुपसिलक्लिबा असिना पाट असि मांगसिलकपगी मरम अमसुनी
मियाम नंबर ओइना पानरी बलम असी खोपचिन बसिंगना पाट असी मांगल ngakpigani mangsil hali hariba asida supnatagi chada tara mangarom tamakni pat asigi patpan da chahi kyagi mamangdagi khundaraklaba pat asida hingnanaba nga faduna honajariba myoisingna magi yum mapada apikpa ngayok farm amamam semba natana ka henna patsda mangnaba tokiba leitri masidi mahausana magi anakpada hingnanaba khudong chaba khara lauba haibasidi mipung khudingna yafam thoi pat asida kahena lam khopchilakpa achauba ngayok farm toksilakpa singdi pumlen lake development organization na chahi kyagi mamangdagi thingduna lakli makha tanasu thingkigane manipur gi chawkhatpa hairagana imphal khaktamak khanbiba pat hairagana loktak khaktamak khanbiba asidi lairabana ayamba oiba manipur dadi khwaidagi laibak thibani imphal city su sengot sagat piu manipur gi chawkhatriba mafam singsu chawkhat hanaba sengot sagat piu loktak pasu kanbiu atai mut khagada pa singsu hinghan binaba lengak na lokhatpa yaba thabak thoram sing lokhat piu hainasu lengak ki pukning chingsalakli makhatana parasigi maramda akhum tongnaba yanabiba punamak tawbiranu thadokpiro aduga prasing mekaidagi pasi kanunabada sajok pibiu aduga sarkargi mekaidisu parasi athumudana kanbinaba thabak thoram sing lokhat piu haina ko pialio mekaidagi appeal tawjari numit neni chupna chatharak iba e-shram registration card ngapigani e-shram registration camp ama district administration Bishnupur amadi department of information technology DIT Bishnupur anina common service center CSC amadi village level entrepreneurs via liga khusam naduna Bishnupur gi DC office complex ki PRC complex ta pangthokre camp adu da ahan banumita beneficiary nipuma toine e-shram register toki amadi nini shuba numitana myoi humfutara humdoi register tokduna myoi punna chamaga tara marina register toki hari ahan banumita informatics officer amadi state in charge oriba mina langpok lakpam na kem aduda laktuna yengsanki kem asi Bishnupur gi district informatics officer DIT kaisam jayabati amadi district administration gi mari lainaba officer singi liching makada pangtokibani district informatics officer na phongdokibada e-shram gi portal asi ministry of labor and employment na national database of unorganized workers ki namakta sembani hari registration asi taunaba Aadhaar number amadi Aadhaar da link tauba mobile number ga loinana IFSC code yauba saving bank account number darkar tai haiki register tokraba matungda myoi aduna accidental insurance lakh anirong ki cover tawgani hari matang sa break amatang lawminasi PONYTV na makhal mathel gi thoram sing sanduktuda miyam gi seba tawjari masida hena mai pak na bagi damak PONYTV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiu hena mai pak channel ama oina bagi damak PONYTV ki contact number 9362511104 da contact tawbiro makada pijariba contact number natraga email asida miyamna suggestion pibiraknaba hajari miyamgi suggestion bu khawramna ngaijari break ki matung da taramna okchari makhataba paw amu pizari Peacemaker Artist Association gi kunsuba mapok kumon thoram ngasi Palace Compound Imphal da leiba iboyaima sumang lila sangle na pangthokre thormadu da Gurumayum Dharmadas Sharma Deputy Director Program Department of Art and Culture Manipur State Sumang Lila Council ki President M Purnima Si Leima amadi Ajit Das Chairman Ranga Nikentan na mayai tangbol lauduna saruk yakhi Thormasiga Mari Lenana Peacemaker Artist Association gi General Secretary Athokpam Santosh na haikibada mapok kumon pangthokpasina manglam chotta tawkiba kyabu ningsing batanatana puari sembada maru oire lila kanglup sidagi thokiba kyana ngasidi Manipur gi lila kanglup kya maipuna duna chatli lonana mai pakpa myoi amamam oikibada pukningda apenba poi haiki
Peacemaker Artist Association na Academy lomdasu changsilagani haiba wafam thambaga loinana sumang lilagi maramda paper kaya khomjinduna tungkoina lehauba yanabagi damak pandam thabli haiki Thor masigi saruk ama oina sumang lilagi ngalingai matamda saruk yaduna achauba thodang laurakraba kyagi mafamda achamba khudol pot piduna ikai khumnabu utkhi Lila Kanglup asigi layoi kraba lilaroi amadi Lila Kanglup asibu oina bo hona ngapigani hona bikiba kyagi mafamda haikat laikat tamduna ikai khumnabasu utkhi ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯁꯤꯡꯗꯤ ꯑꯩꯈꯣꯏ ꯆꯍꯤ 10 ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄ꯭ꯂꯦ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯄꯥꯟ ꯂꯝꯗ ꯃꯌꯥꯝ ꯑꯃ ꯎꯠꯈ꯭ꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯇꯨꯡꯗ ꯄꯨꯊꯣꯛꯄꯒ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯄꯥꯟꯗꯝ ꯑꯃ ꯊꯝꯃꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯩꯈꯣꯏꯅ ꯑꯦꯀꯥꯗꯃꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯦꯃꯤꯅꯥꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯔꯒ ꯄꯦꯄꯔꯒꯨꯝꯕ ꯐꯣꯡꯕ ꯌꯥꯕ compile ꯇꯧꯔꯒ ꯐꯣꯡꯗꯣꯛꯄ ꯌꯥꯕꯒꯨꯝꯕꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯟꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯊꯪ ꯂꯥꯛꯂꯤꯕ ꯁ꯭ꯇꯦꯞꯁꯦ Dhanamanjuri College of Arts ki lisingani kunithoi kunumdoi session gi laukiba entrance examination da mai paklakraba differently able persons singbo ikai khumnaba amadi pungning thogatpa oina sel gi tengbang lupa lising amamam piduna khusina kre haina Inclusive and Progressive Alliance IPA gi Secretary HRD Ningjan Jazo na fongdorakli mahak na haikibada differently able haibagi chap chaba wahan thok asi khangminaduna makoibu ikai khumna fam thoi makoida karigumba makal amatagi tathi tawoina tawroidabani makoi na leiruriba akoiba aduna su yamna chauna thodang lobagi thabak tawribani makoida psychological amadi moral support pifam thoi maramasna ipana makoibu moral support pibaga loinana mahiloisang asida makoibu awangba fambakta thangatpaga loinana taramna okli haina su fongdoki State asigi oina hokiwa pun kunmarida mioi puna nifu taruk positive hoikre mioi amatana siba yaukidre COVID-19 command control room dagi thadorakpa report amagi matung inna hokiwa pun kunmarida nupa kunithoi amasung nupi kunmari punna nifu taruk positive oiba yaukre hauzik fawbada punna mioi listing aniga chamaga kuntra humdoi lekidre state asigi oina hauzik fawbada mioi lakama listing kuntra mapan ga chaniga marifutara manga positive hoikre masigi manungda mioi lakama listing kuntra taruk ka chanipan humfu manga na recover tawbang ngamkre active case ta mioi chaniga marifutara rate lady recovery rate na chada marifunipan dasmik amatarukni Save the Republic campaign gi manung channa pangthokadaba Grand People's Conference matam khara yaithokle haina Popular Front of India Manipur State ki President Mohammad Abdullah Hussein na ngasi lilong da pangthokpa pawgi mifam amada fongdokre mahak na hai India ki democracy ki saktam amasung republic ki magun singbu miam da paktak nana khanghan baga loinana republic ama oibagi wahan thok lairaktraba matam sida Popular Front of India na India sinba thungna chahi asigi January 16 tagi lakliba August 15 fawba chathagadaba Save the Republic haiba campaign changsinuna lakli campaign asigi manung channa Manipur gi mafam kya su corner meeting get together program amadi area conference pangtoktuna leiba kasida oirakli ba fibam sing miam punna khangminaki campaign asigi loisilakpagi sarukama oina sangai yufam idiga lampakta hayeng thang janumit ki nungtil pung anida pangthoknaba silamba Grand People's Conference adu COVID amadi law and order gi matung inna Thawal District Administration na pangthok pidana ba haijarakpagi matung inna matam khara yaithokle haiki masigi maramna tawbidana ba haidana haijarakpana maram oraga hairiba program asi matam khara gi oina Popular Front of India gi maikei dagi yaithok jare haina miyam yo famba thamjari Popular Front of India tawriba thabuk thorom khudingmakta Manipur da leiriba miyam praja punnamakna amasung India leiriba pung khudingmakna mateng pangbibagi damak hainingai leitana hagatjari loina na lakadaba program khudingmakta amasung thabuk thorom khudingmakta democracy amasung republic pu lengdana thammanabagi damak changsilakpa khongjang khudingmakta Miyam punna saruk yabiyu haina Popular Front of India Manipur State ki maikai digi miyam punna makta thamjari IGP Manipur amadi Nagaland sector gi makada Mantri Pukri da leiba
humfumapan suba CRPF battalion sinduna mantri pukri amadi masigi akoibada leiba mafam singda azadi ka amrit mahotsav ki saruka ma oina har ghar tiranga rally ama pangthokre Commandant Bajrang Lal gi meeting makhada pangthokiba rally aduda battalion asigi officer amadi jawan singna saruk yabaga iroinana India na ningkha tambagi chahi 34 surakpada leibaki machu ahugi firalbu miyamna yumda thetnaba yenthoke Thoramaduga Mari Lenana Commandant Bajrang Lal na Maribak Ningbagi Wakalonbu Miamda Nahogno na Ningsing Nabagi Pandamda Rally Asi Pangthokpani Amadi Machu Ahungi Firal Asi Lebak Miamna Yumda Pahenbana Indiana Ningkha Tamlakpa Chahi Humfutara Mga Surakpagi Nungaibada Sarugyabata Natana Lebak Nungsiba Pohaliba Asida Miamna Sarugyabiu Haina Fongdoki. Particularly we want to give the message to the public to get feel honored, to get feel pride as a patriotism, to host the flag is a part of pride as a national citizen, as an Indian citizen. This message we want to give. As a nation, this is not only we are want to host the thing, but it is a committed to the nation building too. Van Mohotsav Lisingani Kunithogi Makha Chatharpagi Saruka Moina Thobal Forest Division Asinduna Ngasi Yaripoktagi Pechi Fawagi Lambigi Na Yekta Uhai Pambi Yauna Uchara Chahum Rom Thakre Roadside Tree Plantation Program Aduda Thobal Range Ki Range Officer S Samungau Mayai Kaitel Beat Office Ki Deputy Ranger L Dhananjoy Yaripok Beat Office Ki BO I Surendro Amasung Yaripoki Tongan Ba Myoy Kasu Sarugyake Van Mohotsav Lisingani Kunithogi Saruka Moina Thobal Forest Division na tongan ba mafam singda pangthoktu na lakpa Roadside Tree Plantation gi program gi ngasi mafam asida uchara tharibasna aroiba roadside plantation oiribani maramaduna ngasi thariba uchara sing asi hinghanna bohona bada laupu singna su achauba daita lobiu amade miyam nasu sa san sing punsinduna uchara sing asibu hatok piganu haina Yaripok Bid Office ki BO H Surendro na fongdoke I'm all Students Union Manipur Asumna Sinduna Manipur Board Council Amadi CBSE na Loba Class 10 Amadi 12 ki exam Mai Paglakraba Manipur ki tungan ba mafam singda khundaduna lairiba I'm all Furup ki Mairoi Singbu taramna oktuna Pukning Thokatpa Amadi Makhoi gi tungi punsida Mai Pakpa Amamam Oirakna ba Isorda Thongni bagi Thoram Ama Ngarang Technopol District ki I'm all Tampak Community Hall da Pangthokre Palel Area I'm all Baptist Association ki Superintendent Pastor Reverend K.S. Chingnungsan na Administrator Oiduna Pangthokiba Thoramaduda Richard Forest Range Officer Chaitui Rangelu Graduate Teacher Sarto Tangkolal Technopol High School gi Head Master C.S. Samsosung Amade ZEO Technopol Sangkolon Baite na Saruk Yake Thoramaduda Manipur gi tungan ba mafam singdagi lakpa Aimol Furuf ki Mairoi Humfutara Manga Su Taramna Oktuna Pungning Thawatke Board of Secondary Education Manipur Bosem na Lauba High School Living Examination Lisingani Kunitoi da MIL Anal Londa Mai Paglakraba Chandel District ki Anal Maheroi Singbu ngasi Anal Literature Society na taramna oktuna pukting thawat kray Chandel District ki Anal Civil Society Singi Luchingba Singna Thoromaduda Sarukyaki Thoromaduda Anal Literature Society ki President L Walring na Haikibada Kumja Lisingani Tara Mangada Anal Language Asi State Education Department na Class 8 Fauba Tamna ba recognize tawbiki Tungda Kumja Lisingani Kunda Board of Secondary Education Manipur na Class 9 amasung 10 Fauba Tamna ba recognize tawbiki bani haiki Ahan ba oina chahi asigi Bosem na Loba High School Living Examination Lisingani Kunitoi da MIL Anal Language da Maheroi Chamaga Yangkai Mapan na pass tawraki Maheroi Taramathoi na Chada Chama Mark Fanglaki Hairaduna Maheroi Singasibo Award Amadi Merit Certificate Piduna Ikai Kumnabo Utuna Pungning Thagat Pani Haiki Chahi asigi July Thada Mumbai da Mixed Martial Arts Federation of India na Sinduna Pangtukiba MMA FI International and National Contender Fighter Sanagita Kaman Laurakraba Homeshori Khaidembo Okpagi Thoramama Imphal West ki Lamdeng da Leiba Mahaki Sangai da Pangtokre Taramna Opagi Thoramaduda Saknairaba Film Artist RK Somarendra MMA Coach Frank Nandaibam MMA gi Official Kya Amadi Player Kya Nasarukya Ke
Homeshwari Khaidem na hai nupi ni haiduna sanabada imung manung na athingba pirabasu lona MMA gi course nandai bam Frank ki makhada sanaba horaki mathang medal loropadagi imung manung khanglakhi masana lau kumduna tanjaba senfamna lairik tamba amadi MMA sanabada thadaki makhatana achoba championship kyada medal launa bohonagani haina phongdokhi ngasi fawbagi oina lenga ki maikaidagi MMA bu masak khangbidri international da medal kya laroklabasu ngasi fawba mateng amata phangdri imung manung su nungai yai fawba latabana kyam kuina sanaba ngamkikadagi haibadiri wahangama ori adubu hek ngamliba makaidi honakigani haina phongdokhi First in MMA pusalaki bazu sar Frank na ahamba orame aina khangpadagi jo ado hoji pokju makhatana sarnaju akoi Manipuri sida lairaba macha ngatani haidana akoi Manipuri sida game se mana pangthue China ba haidana mingtholaga ado ahamba dadi ai state level oina lawe aduga China ba season 1 dana national China ba season 2 ju national ai gold dum lawje aduga mathangdam Haryana da chatle Haryana chapadu ai mai thijare adu mu halakpa matamda mu China season 5 sida ai adu show dum goal lawje adu handak Mumbai 2022 handak kisu ai handak chapajida goal lawjare staruk lak thobu matamda manga dum lawjare asibok 2017 daina 2022 bok chana pajida Frank Nandai Bamna Lamda Masigi player sing mai paklaba matamda takpi tambiraki ba oza kaukthokpa kya thoi adubu nauna masin tumkhalakliba Homeshwari Khaidem di mahaki performance ta top pa sanabada haithoi singthoi bata natana discipline leiba oza guru masak khangba player amani adubu luribadi mahaki imung manungi leita lairana sanabagi lam asida kyam sangna chatkani haibagi mipaiba lei haina phongdokhi sanaroi haibasimak ayambana leita lairana ayambani sanaroi kyabu ngalingaidagi mateng pangbiduna makong sombiba haibasi sport amadi culture na malemda saktakliba Manipur dadi tayonabani case fight asi henna chawhanabagi damak Manipur da championship ama athubada pangthoklagani haina makhataki lekai da leriba akhoi potential leriba fighters amadi players singse kitang moi se yengbiraga moi habidi financially mak natraga su akhoi sponsors kano taraga moi se boost tawbiraga di henna mayamama nisana chasal iba nona tumba iba mayam sidegi kanbagi pambayim su oigani plus aduga talented leriba ngang singse masi mutkhibdagi akhoi kanbangamgadra haibagi ai Mamang tha July gi kontra dagi kontra mathoi fawba Kolkata gi Netaji Indoor Stadium da pangthokiba 6 International Karate Championship lisingani kunithoi da saruk yakibi Tala Sitorio Karate Do Academy Sikhong Bazar branch ki sanaroi anina gold medal ani amadi silver medal ama lorokpa ngamkhre loinana sanaroi ani bu lekai myam na harau taram na okre medal lorokraba sanaroi ani adudi yumkhaibam ibomsa amasung memtombi gi machanupa Rabisan na chahi taruk ki nupa macha singgi kanglupta kata amasung komite da goal amamam aduga oinam henthoi amasung kanan balagi machanupi oinam nungsithoi na chahi taret ki nupi macha singgi kanglup ki kata da silver ama fangbang amdakhibani Makoi bukarai da kari soi ki gadage haiduna takpi tambiriba coach Chakram Raju ngarang Imphal yaurakhibaga loinana makoi bu ahal laman sing lekai gi myam amadi Sikhong Bazar branch ki thongmi singna harau taramna oktuna pukning thawatkhre Mamang tha July kun meri degi kutramathoi fawba Bangkok da pangthokiba sepak takraw championship ta saruk yakibi all kasar sepak takraw gi sanaroi Priya Devina 35th Kings Cup lisingani kunithoi World Sepak Takraw Championship ki mixed squad bronze medal gi mana lorpada Silchar gi Udhar Bon Pangram gi Pauna Brajabasi ki mitam mamangda myamna taramna okre okpagi thoromda da Pangram Merapaibi Luf ki President Binodini General Secretary Provarani Panel ki Secretary Kamini Singha Jadhananda Sharma Bijoya Sharma na singbana sarugyaki Panbaya Priya Devi Kasar Assam gi Lakipur Khunau dagi Manikanta Singha amadi Padmavati ani gi machanapini Loshilakpada marweba pau amuhna pizari Manipur da Population Commission semba amadi NRC chatna hanba assembly na ayatpa laitana yanakre
Chingda Koilas Thagani Haina Sen Lauthok Lambagi Matangda House the Opposition MLA Megasandrana Takatre. Asumna Chingi District Singda Kaukiba Matam Kaptaba Economic Blockade Chathari Lengaki Loishang Singh Solon Sinkray. Pokchabi Masagi Kai Kumnaba Mangaluba Mapa Police na Fare Macha Hu Thaglubadagi Aruba Fibam da Leire. Amadi Haukiba Pung Kunmarida Manipur gi Oina COVID-19 gi Anova case Nifu Taruk Thengnakre Asiba Amata Yaukidre. Matang as the Pony Prancham News Loisanjare, meeting Dabir Bapuna Mapu Amuka Handa Krumzari.